Hello everyone, sigi video sida yam simple oina Moodle gi account kamaina create tauge amadi login tawraba matungda akhoi self enrollment je kamaina tauge da yam simple oina haijarake khangdaba yawbiragasu dum comment da dum haibirao. Akhoi first ta akhoi gi college amadi university gi site tagi thabirakpa link tu da changbiro. Changbiraba matungda sumaina page am tholakani sigi se akhoi gi college gi oina Moodle da available oiba course sing dune adu sigi mathakta login thabasida changbiro hana. Login gi da changbiraba matungda makhada create new account tharibasida amuk changbiro. Choose your username and password haina tholakani. First ta username ibiro adongi username do small letter na ibiyo aduga yaragadi ming do adongi asengba dum ibiyo college da oibiba ming do. Mathangda password ki oinadi rules kitang laibane duna ai iraga dum haijarage. First ta adomna khanbiriba any word bu oiro ming bu oiro password to letter nipan suhanbiro. And adugi matungda 1 digit ama hapiro any 3 bu oigera 2 bu oigera 5 bu oigera digit ama hapiro. Adugi matungda small letter oiba word ama hekta hapiro any s bu oigera b bu oigera d bu oigera ama hapiro. And adugi matungda capital letter oiba letter amaga hapiro a bu oigera b bu oigera s bu oigera. And adugi matungda at least non-alphanumeric character amaga hapiro any hash bu oigera star bu oigera symbol oigera ama hapchinbiro. Password semiba loirakanda adomna hauji sijanabiriba email address ama hapiro. Email address hapakanda akhona sijanadaba email address hapadi college romdagi email gi through da message lae haradi akhoida khangaroi aduna yaragadi adomna sijanariba email hapiyo. Aduga dui makhada amuka email address ibiro. Aduga ming hapiro adomgi. Adugi matungda yumnak amuk ibiro. Aduga city or town do city natraga town adumna khalaga hapchin menbiro. Mathangda select country tawbiro. Changaga India khalaga select tawbiro. Adugi makhada create my new account habisida nambiro. Aduga adumgi account create oirani. Account create tawgraba matungda ngasai login tharamba mapaduda sumain thoani ko login oirabanina. Aduga adumgi account do kaigumba logout oirakanda su ngasai gi username ga password ka do iraga adum changba yarani. Aduga mathangda enrollment kamain tawge do haijarage sida changbiro. Adu nambiraba matungda site om thabasida nambiro. Aduga college ki oiba Moodle da course available oiba singdo sida loin tholani. Aduga adumgi course to khanbiraga changbiro. Changbiraba matungda makhada enroll me haina thaba blue na leirise sida nambiro aduga enroll tawrani. Aduga atai enroll tawgadaba course singdo site home da amuk chatpiraga select tawbiraga enroll me da namaga adum enroll tawba yarani. Aduga adomna enroll tawgraba subject singdo sumaina mathang sida adum tholani. Thank you so much everyone. Video sibu yengbibagi thagachari. Like and subscribe tawbiramo. Aduga mathangi video da Moodle da exam kamain tawge kamaina participate tawgadage live class adagi magi learning system gi maramdasu kitang video semjaraga thagacharake.